ngasi phonggiba tuan tuan ma che phong singdagi maru eba pausing khonga charaga ma'am da share tawjige anmada Christmas bu ngoksinna ba nungai thokna ba amasum sanai yunai duna pangthokpa lali Imphal gi Singmairo Assembly Road ta laiba Mitei Christian Churches Council Manipur gi General Secretary Reverend Rajkumar Lukhoi Sanana thadorok bisrol amada yamna harauningai amasum pukning nungsiningai oiraba pap kokpinaba I tabinaba thawai thabinaba polakiba numitki Christmas ko maibu maru oina awang nongpok India da lairiba Christian nataba masum sengdaba Christian khrana ngaukshinanaba nungai thoknaba nupa nupi matam lenanaba amadi sanai yunaiduna pangthokpagi satnabi ama lakliba si lali hairaduna thamoi sokna nuaiti hairi masi semdokpa masum hongdokpa mathau tare haibago loinana Christmas thoram pangthokpagi maramdi aigi thamoida Jesu pokanduna anauba mipan amada thingnaba khonabani haidi Christmas pangthokpagi asengba masak amasum nungyoeba wanthokti amana amagi asoi aran kokpiduna sanana amadi nungsinana Kristada amata oibagi saktam sagatpa aduni haidi thoram masina lakpada pap kokpibagi yeknababu kokpibagi nungsibagi paujil induna ingtapna nungsinaba madi sakhotminaba iramdam ama oirasanu haina sukmiyamna paujil pirakli haina pausina makatari makasa tharakpuna topa pawamana mo AIMS ki president Fakhre Lauthokre Imphal East District Police Commando Kangbu amana ngara nungthil kiamgai maning laikai nongmai ga konan apunba irei pakim hairoi sinpanglu AIMS ki president Khumuzum Roman Phare Paugi likhun amana hai kiamgai maning laikai area da KCP Noyon Group ki active kadar ama laire habigi pau phangmari Imphal East District Police Commando OC Inspector KS Henry na lusingba kangbu ama mafam adu thi humbagi thabak satakhi tanja adu naha ama singaningai oina lakpadigi khamlaga verification tobuko lone na masa check tobada .32 gi pistol ama yoramba thenakhi ma ki maming Khumuzam Romance contract ni apok case kunjo kawi mayang Imphal konsak maning laikai da leibani haiba khangbaga lone na mahak loop asigi active member ni haibasu khangmangam khi maakpu makata na wang pang tawda mahairoi loop AIMS ki president oiriba misakni haiba khangbaga lone na KCP Noyon gi active member ni haina su phongtok sakhi haidi mayang Imphal thana maning khunau da leiba prem kauba amagi ngagi farm da thasigi kunda nongmai round ani kap tuna kihan khi hairi amaramda mahairoi loop AIMS na thadrok pasol amada mahairoi loop asigi advisory disciplinary standing committee amasum executive committee gi mifam amang asi pangthok tuna mahairoi loop asigi chana kanon gi matung ina AIMS maya loisang gi president oiriba Khumuzam Roman loop asigi president amadi membership tegi lathok le haiden spokesman makhatari khasa tharakpun atop pawam nam order tholakle English ni ga tara ga tareta pangthok ke be assembly mikhala pasoi kendra gi board masing thibada aran ma tawre habigi singnaba lebedagi court thakiba election petition asigi asuma wel puthonaba Court Commissioner Haptuna Miyoi Taradagi witness launanaba High Court of Manipur order tholakle haina pasoi kendrada NEIDP gi mirep oikiba sapam Kunjakeshor Allies kiebana phongdokre ngasi tera sapam lerakta leiba Kunjakeshor gi yumda pangthokiba pawgi mifam amada mahakna hai assembly mikhal gi board masing thibada pasoi kendra gi oina aranma kya tawkibagi singnaba leibadagi sei adugi April 13 da mahakna petition asi thakibani Sayhum helaklaba case asigi achuma wayel puthonaba Court Commissioner Haptuna Miyoi Taradagi witness launanaba High Court of Manipur na thasigi kunga mathoi do order tholakle English ngani ga taratir ta thakat kiba petition asigi mayokta Congress ki mirep oikiba MLA AK Mirabaina High Court amadi Supreme Court thangat kiba case maram chadi haina court sing asina dismiss tawrakiba laikhrabani mahakna hai thangat kiba petition asi athuba matamna achuma wayel puthonaba English ngani ga taraga mapana Supreme Court na High Court of Manipur da khangalakhiba laikhrabani court ki shuti numit thidana sathagadoriba witness lobigi khongthang asi hek loibaga petition asigi achuma wayel laklagani miyam maru oina pasoi kendra gi miyamna matam asi phawbani ngaiminarasi haken spauksna makhatari makhasa tharak poina to papaw manamu kontha ahalup draki makol ohele se minister gi kendra oiriba khangang kendra gi manung sana leiriba kontha ahalupta drak hanjina yon madagi pharaba wahengbam ramanda allies rosona laikai asibu makhata na draki makol ohele asiguma miyo asigi matakta lenga na maru oina se minister akanbam yengsang biduna matik sab serak pibiu haidi ngasi youth club kam information center YCCIC Konta Ahalup Social Welfare Club amasum Konta Ahalup Makha Lekai Mera Paibina Sinduna Manipur Place Club ta pangthokiba paumi sing unaba mada Konta Ahalup Makha Lekai Mera Paibigi Secretary Yumnam Ongbi Dimple na hai
Kontha ahalupki club maira paibisingna CM gi matung inlaga drug thingnaba drive sasaduna kana hona duna lakni adobo wahengbam Ramananda Elias Rosso sai nifuga manga apokpa lekhidraba wahengbam Biren amadi wahengbam ongbi meme amadi mahaki nupi wahengbam ongbi piari makhoi ani gi matengna lekai sida yumthong khuding drug sijinare hairi Kontha ahalu makha lekai digi wahengbam Ramananda koba miyoy si lekai sida number 4 yolamadi hanjina phaduna warning kayarak pikraba mishakni amadi lekai digi su tanthor lurabani adobo lekai sina minungsi yenglaga lekai sida amuk lehenbani adobo ngarang December 16 gi yukpung 10 makhai tabada Kontha ahalupna koliba jaga singna maphamsigi club maira paibi singna war on drug ki saru ama oina sanctionba drive number 4 lobo lakpa sangak phamdagi Matai Manau ani Pabadagi Makoina drug asi wahengbam Ramananda amadi mahaki loinabi wahengbam ongbi piari dagi lobani haina haidokhi Ramananda si drug yolambadagi sai isigi Mars Mari da phare madusu miyamna resolution lauraga lale haizahalaga amuk thadokibani makhatana sai sigi me kun August kun amadi ngarang December kun gomdoi ta phari basiga tharaga marirak subani ngarang phabasida hangang police ta pawpi bugolania na makhoigi imung manungda thibahum satharaba matungda police na wahengbam Ramanda madi mahaki loinabi wahengbam piari pharaga pukre haina phongdokhi drakhi karbar amuk hanna tawdanaba Ramanda bu akanba serak pibiu haina CM gi pukning singsili drakhi against the lady organization singnasu thingna bo hona bada mateng bangbiu haiba wafam thamlakli haina pawsin makhatana phongdorakli Loisilakpoina Manipur gi oiba maruoiba paw masang tanga mayamna hapsaramge mayum palaba nupising mapuroibana otnaibigi mapta Manipur yaure mapuroibigi miyot mainei phangbada Manipur na India gi ahum suba tare sai taraga nipan dagi nipuga mapan phawgi manungda leiba mayum makai palaba nupising na mapuroibigi miyot minei nangbagi sang onbada leiba asigi oina Manipur na ahum suba tare haina National Family and Health Survey 5 NF HIS की 2019-2020 की रिपोर्ट अमना हाइरी हाइरिबा National Family and Health Survey 2019-20 की रिपोर्ट अदुगी मतुंगिना सही तरागा निपानदगी निफुगा मपन फावगी मनुंगदा लेबा मयुम मकै पालाबा नुपीसिंगना मपुरोइबा मदि मपुरोइबगी इमुंगना ओटपी नैबीबगी सांगasi Karnataka na sada nifuga mariga point mari oiduna Laiba asigi Special Violence Khwaidagi wangma state oire Bihar da sada nifu amade Manipur da sada kuntraga mapanga point taruk oiduna ohum suba takibani loina na Telangana na sada kuntraga taruka point mapan oiduna ohum suba amadi Assam na sada kuntraga nithui oiduna yum palaba nupina mawa mapuroibigi miyot mini khwaidagi thokpa manga suba state oire singthani oiba mona Nagaland da nupina mawa mapuroibigi miyot mini Pangbagi sangasi subnagi sada 6.4 khakta oiduna khwaidagi hanthab state oire loinana Himachal Pradesh amadi Goa na sada 8.3 oiduna anisuba Jammu and Kashmir na sada 9.6 oiduna ahum suba amaso Kerala na sada 9.9 oiduna mari suba khwaidagi nemba state oire Leba asigi state kungani toy amari union territory singi oinisu sangsata yum palaba sei taragani pandigi nipuga mapan phawagi manungda leiba nupi sada kunga point kunga mathoidi mawa mapuroibigi miyot minegi saitheng phangi haina National Family and Health Survey 5 2019-20 gi report aduna hairi adumoina makumja English ngini taraga manga dagi na taraga turukta sathakiba National Family and Health Survey 4 gi report matung ina dileba asida yum palaba nupi na mapuroiba madi mapuroibagi imungi miyot minei phangbagi sang adu sada 22.76 oikibani hairiba report aduga yengnabada anabo report asidadi miyot minegi sang asi hanthare laiba asigi oina yengbada nupi gi mathakta mawa mapuroibana sathaba miyot minegi sang hantharakpa tarabasu Karnataka Bihar Manipur Telangana amadi Assam dadi hanthaba Laitri hairi toigo mungsung laibak asigi sahi taraga nipanagi kungumapan phawbagi manungda lairiba nupigi sada 4.98 amadi makoina sahi taraga nipan sudringeda makhal ama natragana amagi sexual violence thengnai adumainamak nupi singna makhoi mayoknariba sexual violence sing adugi asengba wari sing lithoklubada khunai gi minok maisa nangani haibagi akiba lainaba maramna hairiba survey aduna phangkiba sang adugi ka hena wanglamba yabigi oithokpasu lei nakal maromda Laiba asigi oina yengbada nupina bank account sijinabagi sang asi kumja English ngini ga taraga manga dagi na taraga tarukta sada yankhai ga tereka point mari oirambadagi kumja English ngini ga taraga mapandagi na kunda sada 78 ka point 83 de hengatke bank account sijinabagi sang sada 21.42 hengatpa tarabasu nupina yum inko laibagi sang di namely National Average subnagi nupi sada 25 na masagi low inko lairi Tripura gi apun manupi gi sada
तरगतरेका 0.2 खक्तना मसागी युम इंखोल लैदुना नुपीना युम इंखोल लैबा ख्वाइदगी नेम स्टेट ओइरे मिजोराम दा सादा 10.8 ओइदुना अनिसुबा महाराष्ट्र ना सादा 12.8 ओइदुना अहुमसुबा हिमाचल प्रदेश ना सादा 13.1 मरीसुबा मसुम गोवा अमदि वेस्ट बेंगल ना सादा 13.2 ओइदुना नुपीना युम इंखोल लैबा ख्वाइदगी नेमबा मंगासुबा स्टेट ओइरे संसद येंगबा नेशनल फैमिली एंड हेल्थ सर्वे 2015-2016 दा ओइकिबा चांग अदुदगी कुमजा इंग लिसिंग निगा तरागा मपन दगिना कुनगी सर्वे रिपोर्ट ता त्रिपुरागी ओइना नुपीना लम लैबा ngambagi चांग asi सादा 90.1 हंथदुना ख्वाइदगी यामना हंथबा स्टेट ओइरे लोइना मणिपुर महाराष्ट्र अमदि गोवा ना मथंग सिन्ना अनिसुबा अहुमसुबा अमदि मरीसुबा नुपीना लमगी मपु ओइबगी चांग ख्वाइदगी हंथबा स्टेट ओइरे निंगसिंगबा याबदी NFHS4 अमदि NFHS5 की रिपोर्ट संगदमनबदा नुपी सिंगी मेस्ट्रुअल हिगिन स्मार्टफोन पाइबगी चांग अमसुम युंगी ओइबा फिरेप लौबदा सरुक याबगी चांग वंखत थिंगनरे अदोमैनमा नुपीगी मथक्ता सथबा मियोट मिनैगी चांग हंथबा लैत्रि नुपासिंगना फंगलिबा निंगतंबा अदुगुमना नुपीसिंगना फंगबा ngamdana लैरि हाइना रिपोर्ट अदुना मखाताना हाइदि हाइना पाउसना मखाताना फंदोरगले थैंक यू।